ब्रेक की मतुंगदा तराम नोक्चरी हौजिक थरोंगे मखा चथजरकपदा लांथोक्चरी ngasiगी राशिफल अमदी मतम मतमगे वाफम ताबिरिबा सिंगबो निर्मला थांजमना तराम नोक्चरी अहन बदा लांथोक्चरी ngasiगी राशिफल मेष राशि निंगबा ख्वाइदगी हेना थोंजबा पांगमदबा थबक पांगबा पंदुना लेरंबा सेल थुम फंगबगी नुंगाइजबा नुमितनी येकनबना नचाकनरलदा कलकपदी लेसा पाखंग सिंगी ओइना नुसिबना चानबिगनी वृष राशि लाइबक फबा सेंदोंग यामना अनौबा आशा लाकपा अमदी लौसिंगना अबनबा लन तानसिनबा ngamba numitni afa apungi tabakta hantaba loinabadi mangani लेसा पाखंग सिंगी ओइना निंगजबा थुंगनी मिथुन राशि नचाना नाई फंगजै सेल थुमगी लमदा माई पाकनी अमदी मियामगा मरी फगनी अनम तानबा अमदी मितोप थाजबदी चादिंग हेनबा काइनबा नंगनी लेसा पाखंग सिंगी ओइना नुसिबना चाली कर्कट राशि लन चंगी मिकोक थोंगनी अनिंगबा थबक्तगी ओइजबा फंगनी अंगमबना चानबिगनी हेना होया फवा अमदी चरांग नबना मरुप मपांगा मरी फरोई लेसा पाखंग सिंगी ओइना पुकनिंग फाथौ सिंह राशि निंगजब फंगी सेंदों चावी अथोइबा लन फंगबगी नुंगाइबा लई येकनबना इमुंग मनुंगदा येंगसिनबा अमदी खुरौ थांगहनबदी लेगनी थीबा होमबा कल्लु लेसा पाखंग सिंगी ओइना आशा अमदी लाकनी कन्या राशि मिचंग याम्बा अनौबा थबक्तै नुंगाइबा फंगी अमदी मरुप मपांग लोइनबना कानाजबसु फंगनी लौसिंग फुदोकपा ngamgani वाखल तानरमदबा फरनी लेसा पाखंग सिंगी ओइना मरी फगतले तुला राशि हराउबा नुंगाइजबा अनौबा आशा अमगा लोइनना थौपांगबा नुमितनी फंगबा याबा पनबा अमदी मियामगा लोइनबा फंगदबगी लेगनी लेसा पाखंग सिंगी ओइना वाखल नुंगाइगनी वृश्चिक राशि फिंगबा यादबा वा यामना ngangbasु मिंगचत हंथबा अमदी वानोम थौनोम कानादबा नुमितनी असाउबा फाथौ होया फगनो याका येंगना चटलो फगनी लेसा पाखंग सिंगी ओइना मतम खरा ngayu धनु राशि सेल थुमगी लमदा माई पाकनी येनबना सोइदना माई पाकनी अफबा खोंसा लई महु चाउबना नचाना नाइदा ताथीबदी लई मरुप खनबा हयु लेसा पाखंग सिंगी ओइना माई पाकनी मकर राशि निंगजबा फंगबा इमुंग मनुंग वा तानबा ताननना पांगबा थबक थौरमदा पुकनिंग पेंजबा नुमितनी अदुबु मिकोक थोंगबदा या थोंगदबा यादे खनगनो अमदी मितोप लोइनबा हयु लेसा पाखंग सिंगी ओइना मरी फगनी कुंभ राशि नक्थिन नरल मांगजगनी अनम तानगनो हेना आशा चागुनु अंगमबना चानबिदे पुकनिंग फाथौ मरुप लोइननबा होतनौ इकाई खुमनबा फंगनी लेसा पाखंग सिंगी ओइना इंगथना लैबा फै अरोइबदा मीन राशि येनबा अमदी ओइजा ओइथक तानबै अमलमददी अखंग अहैगी वा ताबा फगनी अदुबु मरुप मपांग लोइनरबदी माई पाकनी अरंग अराक लौबा यागनी लेसा पाखंग सिंगी ओइना हाइजबा ताबिगनी ngasiगी matam ki wafam da puduna laksari mahiroi singi tamfam lehellu arai ba pambai sing puthok tuna honau chatliba chahi english sing ani kungani thogi oina council of higher secondary education manipur kosem na lauduna pangthokiba higher secondary school living certificate examination 12th examination gi result jun taruk english sing ani kungani thoida lauthokre हाइडोक्रे ममांगाई गुमना इचम चमना कोस्टम की चेयरमैन सेक्रेटरी ना नत्रगना एग्जामिनेशन की कंट्रोलर ना हेक्टा लाउथोकिबा अदुगा मीडिया दा रिजल्ट पिखिबा नत्ते एजुकेशन मिनिस्टर मसामक सरुक यादुना फॉर्मल फंक्शन अमा पांगथोकलगा ऑफिशियल ओइना फॉर्मली लाउथोकिबनी तौफम थोकपा थबक थौरमनी तौसनो अदुबो चोंथोरकलिबा वफमदी मणिपुर कोस्टम लैरिंगाइदगी पांगथोरकिबा क्लास 12 की एग्जामिनेशन सिंग मनुंगदा हंदक पास तौबा माहिरोई सिंगी मसिंगना ख्वाइदगी हेरली हाइबदी हंदकी पांगथोखरिबा एग्जामिनेशन अदुदा सरुक यानबगी दमक साइंस आर्ट्स अमसुंग कॉमर्स की माहिरोई लिशिंग कुनगनी पानगा चामरी सुमना अमा अनरोल तौखिबगी मनुंगदा माहिरोई लिशिंग कुनगनी पान
ꯆꯥꯝꯃꯒ ꯍꯨꯝꯐꯨꯒ ꯇꯔꯨꯛꯅ ꯁꯔꯨꯛ ꯌꯥꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯍꯩꯔꯣꯏ 15,334 ꯄꯥꯁ ꯇꯧꯈꯤ ꯄꯥꯁ ꯇꯧꯕꯒꯤ ꯆꯥꯡ ꯆꯥꯗ 70.08 ꯑꯣꯏꯈꯤ ꯆꯥꯡ ꯁꯤꯗꯅꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯄꯥꯁ ꯇꯧꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯃꯁꯤꯡ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤꯒꯤ ꯃꯔꯝ ꯂꯩ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯀꯨꯝꯖꯥ 2020ꯒꯤ ꯃꯥꯔꯆꯀꯤ ꯑꯔꯣꯏꯕ ꯆꯌꯣꯜꯒꯤ ꯀꯜꯂꯕ ꯀꯣꯚꯤꯗ-19ꯒꯤ ꯄꯦꯟꯗꯦꯃꯤꯛ ꯃꯥꯌꯣꯛꯅꯔꯛꯈꯤꯕꯗꯒꯤ ꯃꯁꯤꯗꯒꯤ ꯂꯥꯛꯁꯤꯟꯗꯨꯅ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯈꯤ ꯑꯦꯛꯇꯤꯚꯤꯇꯤ ꯄꯨꯝꯅꯃꯛ ꯊꯤꯡꯖꯤꯟꯗꯨꯅ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯣꯛꯗꯥꯎꯟꯒꯤ ꯑꯊꯤꯡꯕ ꯊꯝꯕꯗ ꯃꯍꯩꯔꯣꯏꯁꯤꯡ ꯃꯍꯩꯁꯪꯁꯤꯡꯁꯨ ꯌꯥꯎꯈꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯀ꯭ꯂꯥꯁꯀꯤ ꯑꯣꯟꯂꯥꯏꯟꯗ ꯆꯠꯊꯅꯈꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯂꯋꯔ ꯀ꯭ꯂꯥꯁꯁꯤꯡꯗꯒꯤ ꯍꯧꯔꯛꯂꯒ ꯄ꯭ꯔꯃꯣꯁꯟ ꯄꯤꯔꯛꯈꯤꯕꯒ ꯀ꯭ꯂꯥꯁ 12ꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯈꯤꯕꯅꯤ ꯌꯥꯝꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯊꯥꯔꯕꯅꯤꯅ ꯌꯥꯝꯅ ꯄꯥꯁ ꯇꯧꯔꯛꯄ ꯃꯁꯥꯅ ꯇꯥꯕꯅꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯄꯥꯁ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯕ ꯃꯍꯩꯔꯣꯏꯁꯤꯡ ꯄꯥꯁ ꯇꯧꯔꯛꯄꯅꯤ ꯃꯔꯝ ꯑꯁꯤꯅ ꯄꯥꯁ ꯇꯧꯔꯛꯂꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯈꯔꯅ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯟꯗ ꯆꯠꯆꯈ꯭ꯔꯕꯁꯨ ꯖꯦꯅꯔꯦꯜ ꯂꯥꯏꯟꯗ ꯃꯈꯥ ꯇꯥꯅ ꯇꯝꯊꯅꯤꯡꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯇꯝꯐꯝ ꯄꯤꯗꯕ ꯌꯥꯔꯛꯂꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯇꯝꯕ ꯉꯝꯕ ꯃꯍꯩꯔꯣꯏ ꯈꯔꯅ ꯇꯝꯈ꯭ꯔꯕꯁꯨ ꯂꯦꯝꯍꯧꯔꯤꯕꯁꯤꯡꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯃꯈꯣꯏꯕꯨ ꯑꯦꯀꯣꯃꯣꯗꯦꯠ ꯇꯧꯅꯕ ꯊꯕꯛꯁꯤꯡ ꯍꯧꯖꯤꯛ ꯄꯟꯊꯗꯅ ꯄꯥꯏꯈꯠꯂꯛꯀꯗꯕꯅꯤ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯔꯤꯕ ꯀꯣꯂꯦꯖꯁꯤꯡꯒꯤ ꯏꯟꯇꯦꯛ ꯀꯦꯄꯥꯁꯤꯇꯤ ꯍꯦꯟꯒꯠꯍꯟꯒꯗꯕꯅꯤ ꯀ꯭ꯂꯥꯁꯔꯨꯝ ꯍꯣꯇꯦꯜ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯍꯟꯗꯨꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯄꯥꯡꯊꯣꯛꯄꯒꯤ ꯃꯊꯧ ꯇꯥꯕ ꯂꯦꯕꯣꯔꯦꯇꯔꯤꯁꯤꯡ ꯀꯣꯟꯅꯅꯕ ꯁꯦꯝꯒꯠꯀꯗꯕꯅꯤ ꯏꯁꯝ ꯁꯝꯕꯗ ꯃꯤꯡ ꯆꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯃꯐꯝ ꯃꯍꯩꯁꯪ ꯀꯣꯟꯅꯗꯕ ꯑꯃꯁꯨꯡ ꯂꯩꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯃꯥꯌꯣꯛꯅꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯆꯥ ꯅꯠꯇꯦ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯆꯪꯒꯗꯕ ꯊꯕꯛꯁꯤꯡꯅꯤ ꯃꯁꯤꯃꯛ ꯏꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯑꯦꯂꯣꯀꯦꯁꯟ ꯇꯧꯒꯗꯕꯅꯤ ꯂꯩꯖꯔꯝꯗꯕ ꯌꯥꯏ ꯃꯔꯝꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯁꯤꯡꯗꯤ ꯀꯣꯟꯅ ꯍꯦꯟꯒꯠꯂꯛꯄꯅꯤ ꯍꯧꯖꯤꯛ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯕꯣꯁꯦꯝꯅ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯤꯚꯤꯡ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯏꯪ 2022ꯒꯤ ꯔꯤꯖꯜꯠꯁꯨ ꯑꯃꯨꯛ ꯂꯥꯎꯊꯣꯔꯛꯈꯤꯒꯗꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯊꯧ ꯇꯥꯕ ꯁꯦꯜꯁꯤꯡ ꯂꯩꯔꯛꯂꯣꯏ ꯍꯥꯏꯕꯁꯤꯒꯤ ꯀꯛꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯣꯏꯔꯒꯅꯤ ꯑꯗꯨꯕꯨ ꯏꯖꯨꯀꯦꯁꯟ ꯁꯦꯛꯇꯔ ꯑꯁꯤꯗꯤ ꯁꯦꯛꯇꯔ ꯄꯨꯝꯅꯃꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯁꯦꯛꯇꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕꯅ ꯑꯗꯨꯉꯩ ꯀꯣꯚꯤꯗ ꯄꯦꯟꯗꯦꯃꯤꯛ ꯃꯥꯌꯣꯛꯅꯈꯤꯕꯗ ꯃꯦꯖꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗꯒꯤ ꯁꯣꯏꯗꯠꯂꯒ ꯁꯤꯖꯤꯟꯅꯈꯤꯕ ꯑꯗꯨꯃꯥꯏꯅ ꯏꯖꯨꯀꯦꯁꯟ ꯁꯦꯛꯇꯔꯒꯤꯁꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯍꯣꯕ ꯂꯩꯍꯟꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯅꯧꯕ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯅ ꯃꯥꯌꯣꯛꯅꯔꯛꯂꯤꯕ ꯁꯤꯡꯅꯕꯁꯤꯡ ꯑꯁꯤ ꯏꯆꯪ ꯊꯧꯅ ꯃꯥꯌꯣꯡ ꯌꯥꯒꯗꯕꯅꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯈꯛꯇꯅ ꯌꯥꯔꯛꯇꯦ ꯂꯥꯏꯁꯨ ꯈꯪꯒꯗꯕꯅꯤ ꯈꯪꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯅꯠꯇꯅ ꯍꯥꯏꯔꯛꯂꯤꯕ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯅ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯐꯝ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯍꯟꯅꯤꯡꯉꯤ ꯍꯣꯠꯅꯗꯕꯁꯨ ꯌꯥꯗꯕ ꯊꯕꯛꯅꯤ ꯃꯔꯤ ꯂꯩꯅꯔꯤꯕ ꯂꯩꯉꯥꯛꯀꯤ ꯑꯇꯩ ꯂꯣꯏꯁꯪꯁꯤꯡ ꯁ꯭ꯇꯦꯛꯍꯣꯜꯗꯔꯁꯤꯡ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯦꯔꯦꯟꯠꯁ ꯑꯃꯗꯤ ꯒꯥꯔꯖꯤꯌꯟꯁꯤꯡꯅꯁꯨ ꯑꯔꯩꯕ ꯃꯇꯦꯡ ꯑꯈꯥꯛꯄ ꯂꯩꯇꯅ ꯄꯥꯡꯁꯤꯟꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯂꯥꯏꯔꯤꯛ ꯇꯝꯐꯝ ꯂꯩꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯜꯂꯛꯀꯅꯨ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯄꯨꯖꯔꯛꯂꯤꯕ ꯃꯇꯝꯒꯤ ꯋꯥꯐꯝ